ꯂꯩ ꯃꯇꯥꯠꯇ ꯎꯈꯤꯕ ꯉꯥ ꯃꯆꯥꯅꯤ ꯀꯌꯥꯗ ꯏꯁꯤꯡꯁꯨ ꯂꯨꯔꯤꯅꯣ ꯉꯥ ꯃꯆꯥꯅꯤ ꯎꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯈꯣꯡꯗ ꯏꯁꯤꯡ ꯆꯣꯠꯄꯁꯨ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯎꯕꯗ ꯋꯥꯈꯜꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ (17 December 2022ꯗ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯃꯥꯏꯕꯟ ꯂꯣꯛ ꯆꯤꯡꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯁꯤꯡ ꯄꯨꯟꯗꯨꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯆꯞ ꯆꯥꯅ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯝꯃꯅꯤ ꯑꯗꯨꯒ ꯎꯅꯔꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯟꯅꯗꯨꯅꯤ ꯀꯃꯥꯏꯅ ꯆꯠꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯌꯧꯔꯛꯇꯧꯔꯦ ꯃꯥꯏꯕꯟ ꯂꯣꯛ ꯆꯤꯡ ꯊꯧꯖꯜꯂꯦ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯝꯃꯦ ꯒꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯆꯠꯇꯣꯏꯁꯦ ꯕꯥꯏꯛ ꯑꯦꯛꯇꯤꯚꯥ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡꯁꯨ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯅ ꯕ꯭ꯂꯣꯒ ꯒꯣꯕꯤꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯅꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯌꯥꯝ ꯄꯔꯦꯡ ꯑꯗꯨꯝ ꯊꯣꯛꯅꯕꯒꯤ ꯋꯥꯔꯤꯗꯨꯃ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯟꯅ ꯌꯥꯎꯕꯤꯕꯁꯨ ꯌꯥꯎꯕꯤꯗꯕꯁꯨ ꯃꯌꯥꯝ ꯄꯔꯦꯡ ꯊꯣꯛꯅꯗꯤ ꯋꯥꯟ ꯂꯥꯏꯟ ꯑꯃꯈꯛꯇꯪꯗ ꯊꯣꯛꯅꯔꯒ ꯒꯥꯔꯤ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯊꯣꯛꯅꯕ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯑꯣꯚꯔꯇꯦꯛ ꯇꯧꯔꯒ ꯊꯧꯒꯠꯄꯤꯗꯕ ꯒꯥꯔꯤ ꯌꯥꯡꯉꯁꯨ ꯇꯞꯄꯁꯨ ꯑꯗꯨꯅ ꯃꯃꯥꯡ ꯆꯠꯂꯤꯗꯨꯅ ꯇꯞꯄꯦ ꯑꯗꯨꯝ ꯇꯞꯄꯤꯕ ꯃꯃꯥꯡ ꯆꯠꯂꯤꯗꯨꯅ ꯈꯥꯝꯈ꯭ꯔꯦ ꯑꯗꯨꯝ ꯈꯥꯝꯕꯤꯕ ꯈ꯭ꯋꯥꯏ ꯃꯃꯥꯡꯗꯨꯅ ꯈꯥꯝꯈ꯭ꯔꯁꯨ ꯈꯥꯝꯕ ꯑꯗꯨꯒ ꯃꯔꯛꯇ ꯑꯃ ꯈꯥꯝꯍꯧꯔꯦ ꯍꯥꯏꯇꯥꯔꯁꯨ ꯃꯔꯛꯀꯤꯗꯨ ꯈꯥꯝꯃꯒ ꯃꯃꯥꯡꯒꯤꯗꯣ ꯃꯔꯛꯇ ꯍꯥꯏꯗꯤ ꯒꯥꯔꯤ 10 20 ꯆꯠꯄ ꯒꯥꯔꯤꯁꯤꯡ ꯊꯧꯅꯕ ꯍꯧꯅꯔꯦ ꯂꯥꯏꯟ ꯑꯃꯗ ꯆꯞ ꯆꯥꯅ ꯊꯧꯅꯔꯦ ꯇꯞꯅ ꯁꯨꯝ ꯊꯧꯅꯔꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯌꯧꯁꯜꯂꯛꯑꯦ ꯕꯤꯁꯅꯨꯄꯨꯔꯗ ꯅꯥꯀꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯌꯥꯝꯗꯨꯅꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯎꯁꯤꯡꯁꯦ ꯁꯨꯝ ꯊꯧꯗꯗꯣꯏꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯃꯅꯤꯡꯗꯁꯨ ꯊꯧꯅꯔꯤ ꯇꯞꯅ ꯂꯥꯏꯟ ꯑꯃꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯡꯁꯦ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯁꯛꯇꯦꯛ ꯁꯪꯉꯒ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗꯒꯤ ꯆꯨꯝꯅ ꯊꯧꯖꯜꯂꯒ ꯂꯩꯃꯥꯇꯥꯛ ꯇꯥꯈꯤꯗꯨꯅꯤ ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯅꯔꯦ ꯈꯥꯝꯃꯒ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯅꯔꯦ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯆꯤꯟꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯕ꯭ꯂꯣꯒꯁꯤꯡꯒ ꯄꯨꯜꯂꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯤꯡꯅꯤ ꯆꯨꯝꯅ ꯊꯧꯖꯟꯈꯤꯗꯨꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯗ ꯂꯥꯏꯟ ꯑꯃꯈꯛꯇ ꯊꯧꯏ ꯒꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯤꯡꯅꯤ ꯕ꯭ꯂꯣꯒꯁꯤꯡꯅꯤ ꯌꯥꯝꯕꯅꯤ ꯒꯥꯔꯤ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯂꯩꯃꯇꯥꯛ ꯌꯧꯔꯝꯗꯥꯏꯗ ꯌꯣꯠꯅ ꯁꯥꯕ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ ꯇꯞꯅ ꯒꯥꯔꯤꯁꯤꯡ ꯊꯧꯅꯔꯤ ꯂꯥꯏꯟ ꯑꯃꯗ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯇꯨꯔꯦꯟꯁꯦ ꯑꯃꯃꯝ ꯇꯞꯅ ꯊꯧꯅꯔꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯤꯡꯅꯤ ꯕ꯭ꯂꯣꯒꯁꯤꯡꯅꯤ ꯇꯞꯅ ꯑꯗꯨꯝ ꯊꯧꯅꯕꯅꯤ ꯒꯥꯔꯤꯁꯤꯡꯁꯦ ꯌꯣꯠꯀꯤ ꯊꯣꯡꯁꯨ ꯑꯗꯨꯝ ꯁꯥꯡꯉꯤ
ꯂꯩꯃꯇ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯤꯗꯤ ꯐꯠꯇꯔꯦ, ꯎꯐꯨꯟ ꯉꯥꯛꯇꯅꯤ ꯊꯧꯅꯔꯤꯕ ꯃꯌꯥꯝꯁꯦ. ꯅꯨꯡꯕꯨ ꯑꯃꯠꯇ ꯎꯗꯦ ꯌꯧꯔꯝꯗꯥꯏꯁꯤꯗ. ꯃꯥꯏꯗꯗꯤ ꯎꯐꯨꯟ ꯉꯥꯛꯇꯅꯤ. ꯍꯦꯜꯃꯦꯠ ꯎꯞꯄꯒꯤ ꯐꯕꯅꯤ ꯅꯨꯃꯤꯠꯇꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ. ꯂꯩꯃꯇ ꯌꯧꯔꯦ. ꯁ꯭ꯋꯥꯏꯗ ꯄꯥꯔꯀꯤꯡ ꯇꯧꯅꯔꯝꯃꯅꯤ. ꯑꯗꯨꯒ ꯈꯣꯡꯅ ꯆꯪꯈꯤꯗꯨꯅꯤ ꯁꯥꯡꯅ ꯑꯗꯨꯝ. ꯀꯌꯥꯗ ꯂꯨꯔꯤꯅꯣ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ, ꯀꯌꯥꯗ ꯐꯖꯔꯤꯅꯣ. ꯌꯦꯡꯕꯗ ꯄꯦꯟꯕ ꯅꯥꯏꯗꯔꯦ. ꯆꯪꯅꯕ ꯍꯧꯅꯔꯦ ꯈꯣꯡꯎꯞ ꯂꯧꯊꯣꯛꯅꯔꯒ. ꯅꯨꯡꯉꯥꯏꯈꯤ. ꯏꯁꯤꯡꯁꯦ ꯀꯌꯥꯗ ꯂꯨꯔꯤꯅꯣ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ. ꯅꯨꯡ ꯉꯥꯛꯇꯅꯤ ꯃꯈꯥꯒꯤ ꯎꯔꯤꯕꯁꯤꯡꯁꯦ. ꯏꯁꯤꯡꯁꯦ ꯀꯌꯥꯗ ꯂꯨꯔꯤꯅꯣ ꯌꯦꯡꯉꯨ ꯇꯨ. ꯅꯨꯡ ꯉꯥꯛꯇꯅꯤ ꯃꯈꯥꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ. ꯏꯁꯤꯡ ꯊꯦꯡꯕꯗ ꯈꯣꯡꯁꯦ ꯀꯌꯥꯗ ꯏꯪꯉꯤꯅꯣ. ꯈꯣꯡꯅ ꯁꯥꯡꯅ ꯆꯪꯉꯛꯄꯅꯤ. ꯅꯨꯡ ꯉꯥꯛꯇꯅꯤ. ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯆꯪꯉꯛꯄꯅꯤ. ꯅꯨꯡꯅ ꯊꯤꯟꯗꯠꯄꯁꯨ ꯌꯥꯎꯏ ꯈꯣꯡꯗ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯅꯥꯕ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯐꯖꯕꯁꯤꯡꯁꯦ ꯎꯕꯗ. ꯁꯨꯝ ꯆꯠꯂꯤ ꯈꯣꯡꯅ. ꯅꯨꯡꯁꯦ ꯁꯦꯠ ꯇꯥꯗꯕ ꯅꯨꯡ ꯑꯗꯨꯝ ꯌꯥꯎꯏ. ꯑꯇꯨꯝꯕ ꯌꯥꯎꯏ, ꯑꯄꯥꯛꯄ ꯌꯥꯎꯏ, ꯃꯇꯨꯝ ꯇꯥꯕꯁꯨ ꯌꯥꯎꯏ. ꯅꯥꯀꯟꯒꯤ ꯏꯁꯤꯡꯁꯦ ꯀꯌꯥꯗ ꯂꯨꯔꯤꯅꯣ ꯇꯨꯔꯦꯟꯒꯤ. ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯖꯒꯥꯁꯦ. ꯌꯦꯡꯕꯗꯁꯨ ꯄꯦꯟꯕ ꯅꯥꯏꯗꯔꯦ. ꯅꯣꯡꯅ ꯍꯥꯏꯗꯒꯤ ꯇꯧꯔꯤꯅꯤꯅꯦ. ꯂꯤꯛꯂꯤ ꯑꯆꯧꯕꯗ ꯄꯥꯏ ꯌꯥꯜꯂꯛꯏꯅꯤꯕꯣ. ꯚꯤꯗꯤꯑꯣꯒ ꯅꯝꯃꯝꯃꯗꯤ ꯄꯨꯔꯥ ꯍꯣꯂꯤꯋꯨꯗꯇ ꯆꯠꯂꯦ. ꯂꯩꯃꯇꯀꯤ ꯊꯣꯡꯅꯤ. ꯖꯄꯥꯟꯅ ꯁꯥꯔꯝꯕ ꯊꯣꯡꯅꯤ ꯍꯥꯏ. ꯆꯠꯄꯗꯤ ꯌꯥꯗꯔꯦ ꯊꯣꯡꯁꯦ. ꯀꯨꯏꯔꯛꯄꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯆꯪꯒꯦꯅ ꯇꯧꯕꯅꯤ. ꯌꯥꯗꯔꯦ. ꯀꯌꯥꯗ ꯐꯖꯔꯤꯅꯣ. ꯎ ꯉꯥꯛꯇꯅꯤ ꯍꯧꯔꯤꯁꯦ. ꯑꯁꯪꯕꯁꯤꯡꯁꯦ ꯎꯕꯗ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯅꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯈꯤ. ꯂꯩꯃꯇ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯏ ꯃꯇꯣꯟꯗ ꯂꯥꯛꯈꯤ, ꯆꯠꯈꯤ. ꯅꯥꯀꯟꯒꯤ ꯆꯤꯡꯁꯤꯡꯁꯦ ꯎ ꯑꯃꯠꯇ ꯍꯧꯈꯤꯗꯦ. ꯁꯤꯠ ꯅꯥꯜꯂꯤ. ꯋꯥꯈꯜꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ. ꯑꯁꯪꯕ ꯉꯥꯛꯇ ꯍꯧꯔꯝꯃꯗꯤ, ꯎ ꯃꯌꯥꯝ ꯑꯃ ꯊꯥꯔꯝꯃꯗꯤ ꯀꯌꯥꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯣ. ꯀꯌꯥꯗ ꯐꯖꯗꯣꯏꯅꯣ ꯖꯒꯥꯁꯦ. ꯂꯥꯏ ꯃꯇꯣꯟ ꯆꯤꯡ ꯌꯧꯔꯦ. ꯀꯥꯕ ꯍꯧꯔꯦ. ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯇꯤꯝ ꯇꯧꯔꯒ. ꯑꯥꯗ ꯃꯥꯡꯗ ꯎꯔꯤꯁꯦ ꯂꯥꯏ ꯃꯇꯣꯟ ꯆꯤꯡꯅꯤ. ꯌꯧꯁꯜꯂꯨꯔꯒꯦ. ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ. ꯌꯦꯡꯕꯗ ꯄꯦꯟꯕ ꯅꯥꯏꯗꯔꯦ. ꯃꯥꯡꯗ ꯎꯔꯤꯁꯦ ꯂꯥꯏ ꯃꯇꯣꯟ ꯆꯤꯡꯅꯤ. ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦ. ꯌꯧꯁꯜꯂꯛꯇꯧꯔꯦ. ꯋꯥꯕꯒ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯅꯨꯡꯉꯥꯏꯃꯟꯗꯅ. ꯌꯥꯝꯅꯁꯨ ꯁꯨꯡꯉꯤ ꯂꯝꯕꯤ ꯆꯠꯄꯗ. ꯋꯥꯕꯒ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤ. ꯃꯇꯣꯟꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ
ꯃꯌꯥꯝꯗ ꯉꯝꯕꯗꯤ ꯐꯖꯅ ꯉꯝꯃꯤ꯫ ꯂꯥꯏ ꯃꯇꯣꯟ ꯆꯤꯡ ꯃꯇꯣꯟ ꯌꯧꯔꯦ꯫ ꯃꯝꯕꯗꯨꯗ ꯐꯖꯕꯁꯤꯡꯁꯦ ꯎꯕ ꯐꯪꯈꯤꯗꯔꯦ꯫ ꯂꯩ ꯃꯇꯥꯠ ꯆꯠꯂꯨꯕꯒꯤ ꯂꯥꯛꯄꯗ ꯂꯥꯏ ꯃꯇꯣꯟꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈꯔꯦ꯫ ꯉꯥꯜꯂꯝꯕꯗꯤ ꯀꯌꯥꯗ ꯐꯖꯗꯣꯏꯅꯣ ꯂꯥꯏ ꯃꯇꯣꯟꯁꯤꯡꯁꯦ꯫ ꯀꯨꯝꯃꯛꯑꯦ, ꯃꯝꯁꯤꯜꯂꯛꯑꯦ꯫ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ꯫